Ahanbada Maroiba Pau. Forest Survey of India na Purul Atongba Khulbu Best Performing Village Award pirakre. Amadi Laingak na amadi miyam gi athing basing lauthok Manipur su Vietnam gumna malim gi lamkoiba miyoi masing khangdana lakpa yabagi oithokpa leidi. Kurumjari ISTV Manipuri pau miding tabiri bapumna makpu taram nokchari pau sandokna pizari. Purul Atongba Senapati Forest Division ki makhada laiba Lian Khunau Range Forest ki manung chanba Purul Atongba Village Fire Prevention and Management bu India pumbagi oina Best Performing Village ki award piduna ikai khumnakre. Lising ani shumna kunga manga kunga taruk ki oina Forest Survey of India na Ayaba piduna khul asibu Best Performing Village Award piduna ikai khumnakiba adu chingda langmai chakpa haurakpada SMS thaduna mipum tingna khanghanduna kannabagi thabak paikhatpa amadi umangda karamna Umangbu karamna ngak nam khongchet kamari leinana lamdam asigi paumi singna thengnarakibani nam khongchet kamari leinana lamdam asigi paumi singna thengnarakibani Vietnam da lehoba tourist spot sing mafam adugi phajaba kayagi paudam ISTV gi paumi khwairakpam nauba chongtham aboy amadi bijya pebam dagi khangminashi Vietnam gi mioi ayamba mikau miram phajaba lagliba tourist singda akaiba amata pidaba makhoi gi phajaba hospitality kaya paumi singna hathengna na thengnarakhi lambi thongi matang da su amotpa amata thengnarakte loinana traffic rule mapung phana follow tawbu su thengnarakhi February gi tang tara ga mangada Ho Chi Minh dagi Hanoi da numit nini ki khongchat amat chatnanaba sem sarami Hanoi gi khongchat asina lagriba paumi singi aroiba panthungpham amasu oigadawribani India amadi Vietnam ani ki marakta khenaba matam asi pung amaga makhai khenai samna hairabada aikhoi gi matamda pung manga makhai taba matamda Vietnam da pung taret taba matamni Hanoi yoba matamdadi Vietnam gi New Year's taba maramna shopping mall amata hanglamdre Hanoi gi Pearl surgery miyamna yamna pamna lik natraga ake amogi siznariba kongreng manungda yauba pearl lauthoklaga semliba maphamda thungbaga loinana makhal kaya gi pearl display tawduna yoliba dukan dastu changduna yenglaki phajana semdok sadoklaba pearl amagi mamalasi India gi paisada lupa lakh amadagi horaga lakh taruk taret phawba biri Hanoi gi phajaba mapham amasu oiriba Halong Bay hairiba mapham aduda aikhoi ki team adu Kai Cruise koba cruise amada tongduna khongsalami mapham aduda King Kong film namkhibaki warisu tour guide na miyam da paudam lakhi kanagumba singna boat macha kayaking tongba singna apam ba tongduna chanai super boat tongba tarabadi mikok amada lupa lakh kunga manga makhoi gi dong dalawi masi aikhoi gi India ki paisa dadi lupa lising amaga manai All Manipur working journalists in Amsuna mapung oiba thongdang lauraga February tang 13 digi Vietnam city Ho Chi Minh city madi Hanoi capital extended tour ni koina Amsuna silaga lakibasi haiba tour se haukiba that 12 ta Ho Chi Minh city da tunglaba matung mapam aduda numit humni gi explore tawba adugi maramda koi thijuluba research tawba nainaruba yengluba mayam ama leikhar matungda nasi se koina Hanoi capital gi yamna famous oiba tourist center Hanoi Bay adugi mapam dani mapam sida koina thunglabaga hek uba mikupda koi da fawba se tourism na yangningba langtakba khaurangba adu mapam amani yamna yangningba exciting oiba jaga amani akoiba se sinna oina koisillaga jingsi maraksida isingna leiba yamna yengba puning puna nungaiba amani hari mapam sida foreign tourist
makan tongan-tongan country lagi yang amam lagi tunggu university tongan-tongan cruise ba atang ba jamba makan cruise la aga nasida mai magi enjoy to buduni group kharana awegi speed boat da awegi chatlaga singi natragana sing sigi manung da lai ba mayam si yengba aduga small boat da natragana kayaking sana hi honjaraga yengjaba yabagi kudong chaba aduni tamatang sida akoina thamjaning badi manipur da makhal kayagi tourist place yam laikre hariba singna se akoi ngasidi mafum akoi gi lamdam duda lamdam sida mi lakbagi sang tourist lakbagi sang de asuma nem kre maram de akoi gi lamdam se akoi gi beach laitaba natragana am conflict laiba adugumba area oibanina Ministry of Home Affairs na PAP restriction toksunba foreign tourist sangandaba sangba taragasu permit laruga changadauba adugumba yam sangaba process mayam ama laibanina tourism lakbasi yamna wale adubu akoina adummak atopa foreign gi mi mayam ama mafum sida laibase akiba amata phawdana magi mana yangjaningiba janingiba adumba center sing adu booking sing adu tourist spot sing aduni laise tanagumba amatana amada disturb tawde mana tawgadaba mana chaninga yeninga mayam adumak loina mak yengaga adumak lairiba thumsni Siza IK Foundation na All Manipur Working Journalist Union Arm Juga Kusan aduna Paumi Shingi Oiva Free IKM ama Manipur Press Club ta pangthokre Siza Hospital and Research Center gi tongan ba doctor amadi paramedical staff singna ahing nungthil khakta na mathau tawriba Paumi Shingi mid lying baga loina na mathau taba hidak langthak singsu yenthoki kem ashida cataract leina leiba sing thengnarabadi lemna operation tawbugi khudong chabasu pigani hairi Paugi maraktan natin mabre amatang lagzari. Hospitals Langol na February tarik 19 haujaduna kumanga phawba pangthok jagadawriba free OPD consultation camp asida miyamna saruk yabiyu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudong chaba pizari loina na medicine surgery amadi investigation singda chada kungi concession pizagani akupa marol gi damak pizari ba number asida pau phawbirak na ba khanghanjari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Azab thammo Sige yumse next time dina check-in na laksilaga thamga banine Dada nang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masige yumasibu asoya ngan kokadabagi next time dina ngapshelli next time juhar habati ngakokna na basembani German technology sina bana concrete katokna dina ba matamda kapamul amuk hena hengaladli next TMT strength is in the quick Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung amuka hana taram nok chari makhataba pauda Apun ba lilong chajing mayrapai bilup na shindona sanaroi shingin numit thauram lilong chajing Kangzaibung lilong chajing awang lekai Imphal West pangthokre thauram aduda apun ba lilong chajing mayrapai bilup ki president Maibam Benu Leima Rural Engineering Department Government of Manipur gi superintending Engineer Lairenzam Maipak Singh All Manipur Handball gi Secretary Arambam Birendra Apun Mayrapai Bilup ki advisor Tonjam Memcha Langthabal Khopum Women Society gi member Kamai Sanatombi amasung Lilong Imphal West ki tongan ba ward sing gi caretaker councillor Singna Presidium member Sing oina saruk yakhibaga loinana leikai adugi miyoi kyasu saruk yakhi
Thauram adugi manung channa lilong chajing gi apunba inat silon loop ki artist sing na saba maibi jagoi utpa tongan ba maira paibi gi tim sina saruk yaduna thauri chingnabi na chingba competition sing pangthoki amasung cultural program kyasu utke thauram aduga mari leinana sanre sing gi numit asibo sen lilang liba apunba lilong chajing maira paibi loop ki president Maibam Benuna Shanabana Ikoi Amata Oibagi Lambida Purakpada Achoba Thaudang Lobata Natana Pangal Chang Yengbagi Lambi Amashupiri Nupi Singhaktagi Oina Ngasi Sanaro Shingi Numitka Mari Lainana Pangtokiba Mashana Singashina Laikai Sida Hena Nungshi Chanaba Purak Lagani Haurak Liba Mirol da Nat Kyoiba Masana Shinkangan Badashu Yam Namathau Tai Haina Fungtoki Miam da koi na piri base sana base haksang phai pangal lei thongna lei lamsa beban lei haiba ama mama wobi sing na miam da pining bidagi ngasi gi sana rogi no mise pangthok sabani mau sing dagi oiba item ni aduga mama sing na piri base igi masudi amatani sanumung dadi lining laison khaide apun bani haiba dugi saktam do pamjai haiba gi damakta ngasi gi oiba sana rogi no misida lilong sajing apun ba maira paibina ngasi gi no misi logjara sana rogi no misida mau sing gi oiba item se pangthok chei aikoina sanarogi numisida thammiba item je sumna tagi ani khaktani ahanba item na thauri singbi mehoron dagi leiraklaba apunba sakti na pangal ni punsilabadi thongna lei haibatugi utpa song khatani masi prize gi wafam natte ani subada kwak tanbi haina ipaipu haktaktagi aikoi kwak tanbi gi masana lermi haujikti artha leiba masana ama wonthora e haira kanduda kwak kwak kari kwangno mayang kwangni haiba wafamase haujiki tungi mirona kari haina khalai haibada aikoi si kwak phahodabadagi isa khomdo mairogi chakhibadagi dharma lining laison punamak lublabra haibadugi thimduda ngasigi khomdo mairogi pijadana kwak oina phare harga anoba masana amada puthok sabani Manipur Shan Union के annual general body meeting पांगथोखिबगा लोइनना लागलिबा चही अहुम गी थौ पुगतबा मियोइसिंग खनख्रे अरामबम सूर्यकुमार SH निमाई अमदी G Shitalbu president vice president अमदी secretary ओइना खनबदा याउरी लोइसिलकपदा मरुइबा पाउसिंग अमुका हना पिजरी Forest Survey of India na Purul Atongba Khulbu Best Performing Village Award pirakre amadi laingak na amadi miyam gi athing basing lauthok labadi Manipur su Vietnam gumna malim gi lamkoiba miyoi masing khangdana lakpa yabagi oithokpa leiri Hozi Phabki Noon-Istv ni pizza Manipuri paw matang solution jari miding tabidom diwa pumna magpo mukahna khurum jari